ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯇꯦꯅꯋꯥ ꯆꯟꯗ꯭ꯔ ꯁꯈꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄ ꯑꯗꯨꯕꯨ ꯃꯆꯥ ꯀꯧꯕ ꯑꯃꯠꯇ ꯃꯃꯤꯠꯇ ꯎꯕ ꯐꯪꯖꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯇꯦꯅꯋꯥ ꯑꯃꯕꯨ ꯂꯨꯅ ꯆꯥꯟꯅ ꯃꯆꯥꯗ ꯃꯆꯥꯒꯨꯝꯅ ꯌꯣꯛꯆꯔꯝꯃꯤ꯫ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨꯒ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯗꯒꯤ ꯇꯦꯅꯋꯥ ꯑꯗꯨ ꯃꯤꯔꯣꯜ ꯊꯣꯛꯄꯗ ꯅꯠꯇꯅ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯕ ꯎꯆꯦꯛ ꯑꯃꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯍꯅꯨꯕ ꯍꯅꯨꯕꯤꯅ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯖꯕꯒꯤ ꯃꯇꯤꯛ ꯇꯦꯅꯋꯥꯁꯨ ꯃꯄꯨ ꯃꯕꯦꯜ ꯑꯅꯤꯕꯨ ꯀꯤꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯇꯧꯖꯩ꯫ ꯃꯄꯨ ꯃꯕꯦꯜꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯖꯗꯦ꯫ ꯑꯍꯜ ꯑꯅꯤꯅ ꯇꯦꯅꯋꯥꯒꯤ ꯃꯃꯤꯡꯕꯨ ꯆꯟꯗ꯭ꯔ ꯁꯈꯤ ꯍꯥꯏꯅ ꯊꯣꯟꯕꯤꯔꯦ꯫ ꯅꯣꯡꯃꯗꯤ ꯇꯦꯅꯋꯥꯅ ꯃꯄꯨ ꯃꯕꯦꯜ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯦ, "ꯏꯄꯨ ꯏꯕꯦꯜ ꯑꯅꯤꯃꯛ, ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯎꯃꯪ ꯋꯥꯃꯪ ꯀꯣꯏꯗꯨꯅ ꯍꯩ ꯔꯥ ꯑꯅꯧ ꯑꯄꯦꯟ ꯀꯌꯥ ꯑꯃ ꯆꯥꯕ ꯆꯠꯆꯔꯨꯒꯦ꯫ ꯃꯁꯨ ꯇꯦꯅꯋꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯅꯨꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯆꯠꯂꯨ ꯆꯠꯂꯨ, ꯑꯗꯨꯕꯨ ꯑꯍꯤꯡ ꯂꯦꯛꯂꯛꯄꯗꯤ ꯌꯥꯗꯦꯀꯣ꯫ ꯃꯝꯗ꯭ꯔꯤꯉꯩꯗ ꯍꯟꯖꯤꯜꯂꯛꯀꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩꯈꯣꯏ ꯅꯨꯡꯁꯥ ꯊꯤꯒꯅꯤꯗꯣ"꯫ ꯃꯄꯨ ꯃꯕꯦꯜ ꯑꯅꯤꯅ ꯌꯥꯕꯤꯔꯕ ꯑꯗꯨꯗꯗꯤ ꯇꯦꯅꯋꯥ ꯆꯟꯗ꯭ꯔ ꯁꯈꯤ ꯍꯔꯥꯎꯅ ꯃꯁꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯐꯔ ꯐꯔ ꯈꯞꯂꯒ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯃꯄꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯄꯥꯏꯈꯤꯕ ꯑꯣꯏꯔꯦ꯫ ꯇꯦꯅꯋꯥ ꯆꯟꯗ꯭ꯔ ꯁꯈꯤꯅ ꯃꯄꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯆꯥꯎꯔ ꯆꯥꯎꯔꯕ ꯎꯃꯪ ꯋꯥꯃꯪ ꯍꯩꯀꯣꯜ ꯂꯩꯀꯣꯜꯗ ꯄꯥꯏꯗꯨꯅ ꯃꯕꯨꯛ ꯊꯟꯅ ꯎꯍꯩ ꯋꯥꯍꯩ ꯀꯌꯥ ꯆꯥꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯎꯍꯩ ꯀꯌꯥ ꯊꯤꯔꯛꯄꯗ ꯑꯉꯛꯄꯒꯤ ꯃꯁꯛ ꯑꯣꯏꯕ ꯎꯍꯩ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯎꯍꯩ ꯑꯗꯨꯗꯤ ꯃꯗꯨꯕꯨ ꯍꯦꯛ ꯆꯥꯔꯨꯕ ꯃꯇꯝꯗ ꯅꯍꯥ ꯍꯦꯛꯇ ꯑꯣꯏꯕ ꯍꯩ ꯑꯃ ꯑꯣꯏꯔꯦ꯫ ꯃꯗꯨ ꯍꯦꯛ ꯐꯪꯕꯗ ꯆꯟꯗ꯭ꯔ ꯁꯈꯤꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯨ ꯃꯕꯦꯜ ꯑꯅꯤ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯆꯤꯟꯅ ꯆꯦꯟꯗꯨꯅ ꯍꯩ ꯑꯗꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯍꯩ ꯔꯥ ꯆꯥꯕ ꯂꯣꯏꯔꯒ ꯇꯦꯅꯋꯥ ꯆꯟꯗ꯭ꯔ ꯁꯈꯤꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯏꯔꯨꯖꯃꯤꯟꯅꯔꯦ꯫ ꯏꯔꯨꯖꯕ ꯀꯨꯝꯕꯗ ꯍꯩ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯂꯩꯔꯥꯏꯗ ꯊꯅꯝꯕ ꯑꯣꯏꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝ ꯏꯔꯨꯖꯔꯤꯉꯩ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯤꯟ ꯑꯃ ꯂꯥꯛꯇꯨꯅ ꯍꯩ ꯑꯗꯨꯕꯨ ꯌꯥꯏ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯆꯤꯟꯅ ꯎꯝꯂꯒ ꯄꯨꯒꯦ ꯍꯥꯏꯅ ꯇꯧꯕ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯌꯥꯏ ꯅꯠꯇꯦ ꯈꯪꯂꯛꯄꯗꯒꯤ ꯍꯩ ꯑꯗꯨ ꯇꯪꯈꯥꯏ ꯑꯃ ꯍꯨ ꯀꯥꯝꯁꯤꯜꯂꯒ ꯊꯅꯝꯂꯦ꯫ ꯑꯗꯨꯒ ꯂꯤꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯦ꯫ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯇꯦꯅꯋꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯃꯀꯣꯟ ꯃꯥꯏꯀꯩ ꯇꯝꯅ ꯃꯊꯪ ꯃꯊꯪ ꯄꯥꯏꯅꯈ꯭ꯔꯦ꯫ ꯆꯟꯗ꯭ꯔ ꯁꯈꯤꯁꯨ ꯍꯩ ꯑꯗꯨ ꯃꯆꯤꯟꯅ ꯆꯦꯟꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯄ ꯑꯣꯏꯔꯦ꯫ ꯆꯟꯗ꯭ꯔ ꯁꯈꯤꯅ ꯃꯌꯨꯝ ꯌꯧꯔꯒ ꯃꯄꯨ ꯃꯕꯦꯜ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, "ꯏꯄꯨ ꯏꯕꯦꯟ ꯑꯅꯤꯃꯛ, ꯏꯄꯨ ꯏꯕꯦꯟ ꯑꯅꯤꯅ ꯑꯍꯜ ꯑꯣꯏꯔꯛꯄꯁꯤ ꯅꯁꯨ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯈꯔ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ꯫ ꯏꯄꯨ ꯏꯕꯦꯟꯅ ꯁꯤꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯑꯗꯨꯅ ꯏꯄꯨ ꯏꯕꯦꯜꯅ ꯅꯍꯥ ꯑꯣꯏꯅꯕ ꯅꯁꯨꯅ ꯍꯩ ꯑꯁꯤ ꯄꯨꯔꯛꯄꯅꯤ꯫ ꯃꯁꯤ ꯆꯥꯔꯒ ꯏꯄꯨ ꯏꯕꯦꯟ ꯑꯅꯤꯃꯛ ꯁꯣꯏꯗꯅ ꯅꯍꯥ ꯑꯣꯏꯔꯅꯤ꯫ ꯃꯁꯤ ꯑꯃꯨꯛꯇ ꯆꯥꯕꯤꯌꯨ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯦꯅꯋꯥꯅ ꯍꯩ ꯑꯗꯨ ꯃꯄꯨꯒꯤ ꯃꯈꯨꯠꯇ ꯄꯤꯔꯦ꯫ ꯃꯗꯨꯗ ꯍꯅꯨꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯇꯦꯅꯋꯥ ꯑꯁꯤꯅ ꯍꯥꯏꯕ ꯋꯥꯗ ꯄꯪꯊꯥ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦꯗ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒ ꯇꯥꯟꯅꯔꯒ ꯍꯩ ꯑꯗꯨ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯂꯒ ꯍꯨꯏ ꯑꯃ ꯀꯧꯁꯤꯜꯂꯒ ꯄꯤꯖꯔꯝꯃꯤ꯫ ꯍꯨꯏ ꯑꯗꯨꯅ ꯆꯥꯔꯤꯕ ꯑꯗꯨ ꯉꯁꯥꯏ ꯂꯤꯟꯅ ꯍꯨ ꯀꯥꯝꯁꯤꯜꯂꯝꯕ ꯇꯪꯈꯥꯏ ꯑꯗꯨ ꯑꯣꯏꯔꯝꯗꯨꯅ ꯍꯨꯏ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯕꯣꯝ ꯇꯨꯗꯨꯅ ꯁꯤꯔꯦꯗꯣ꯫ ꯃꯗꯨ ꯎꯕꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯅ
ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯁꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯌꯥ, ꯃꯁꯤꯒꯤ ꯇꯦꯅꯋꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯅꯕ ꯍꯣꯠꯅꯔꯦꯗꯣ꯫ ꯍꯩ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯥꯔꯝꯂꯕꯗꯤ ꯁꯣꯏꯗꯅ ꯁꯤꯔꯝꯕ ꯇꯥꯔꯦꯗꯣ꯫ ꯃꯁꯤꯒꯤ ꯇꯦꯅꯋꯥ ꯑꯁꯤꯗ ꯍꯥꯠꯇꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯃꯗꯨꯅꯤ ꯅꯨꯄꯥ, ꯃꯁꯤꯒꯤ ꯇꯦꯅꯋꯥꯁꯦ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯏꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯔꯣ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯅꯕ ꯁꯤꯜꯂꯦꯗꯣ꯫ ꯍꯅꯨꯕ, ꯃꯁꯤꯒꯤ ꯇꯦꯅꯋꯥꯁꯦ ꯍꯦꯛꯇ ꯍꯥꯠꯇꯣꯛꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯄꯨ ꯃꯕꯦꯟ ꯑꯅꯤꯅ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯕ ꯑꯗꯨ ꯎꯔꯒ ꯇꯦꯅꯋꯥ ꯆꯟꯗ꯭ꯔꯁꯈꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯃꯆꯤ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯖꯩ꯫ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯊꯣꯛꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯔꯥꯜ ꯃꯥꯒꯤꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯌꯥꯖꯔꯝꯃꯤ꯫ ꯍꯅꯨꯕ ꯑꯗꯨꯅ ꯇꯦꯅꯋꯥ ꯑꯗꯨ ꯇꯥꯞ ꯐꯥꯔꯒ ꯃꯉꯛ ꯂꯩꯊꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯇꯦꯅꯋꯥꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯏꯄꯨ, ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯑꯩ ꯀꯔꯤꯁꯨ ꯂꯥꯟꯗꯦ"꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯅꯨꯕꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯏꯌꯥ, ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯦ ꯇꯧꯔꯒ ꯂꯥꯟꯗꯦꯒꯁꯨ ꯍꯥꯏꯖꯕ ꯁꯥꯏꯅꯦ ꯃꯁꯤꯒꯤ ꯇꯦꯅꯋꯥꯁꯦ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯉꯛ ꯑꯗꯨ ꯄꯠ ꯂꯩꯊꯠꯇꯨꯅ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯦ꯫ "ꯃꯁꯤꯒꯤ ꯇꯦꯅꯋꯥꯁꯦ ꯃꯉꯛꯁꯦ ꯂꯩꯈꯥꯏꯗꯨꯅ ꯍꯦꯛꯇ ꯍꯥꯠꯂꯒꯦꯗ ꯃꯁꯤꯗꯤ꯫ ꯏꯌꯥ, ꯈꯪꯕ꯭ꯔꯗꯣ, ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯉꯛ ꯑꯁꯦ ꯂꯩꯊꯠꯇꯨꯅ ꯍꯥꯠꯂꯦꯗꯣ"꯫ ꯃꯗꯨꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯂꯦꯝꯍꯧꯔꯤꯕ ꯍꯩ ꯇꯪꯈꯥꯏ ꯑꯗꯨꯒ ꯏꯪꯈꯣꯜ ꯃꯅꯤꯡꯗ ꯍꯨꯟꯗꯣꯛꯈ꯭ꯔꯦ꯫ ꯍꯅꯨꯕꯅ ꯍꯨꯟꯗꯣꯛꯈꯤꯕ ꯍꯨ ꯆꯦꯟꯗꯕ ꯍꯩ ꯇꯪꯈꯥꯏ ꯑꯗꯨ ꯎꯊꯤ ꯋꯥꯏꯊꯤ ꯃꯔꯛꯇ ꯇꯥꯈꯤꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯄꯥꯜ ꯃꯎ ꯆꯥꯎꯔꯕ ꯍꯩ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯩ ꯖꯨꯝ ꯖꯨꯝ ꯂꯥꯎꯅ ꯉꯥꯛꯁꯪ ꯉꯥꯛꯁꯪ ꯉꯥꯡꯅ ꯇꯦꯛꯊꯕ ꯃꯈꯩ ꯄꯥꯜꯂꯕꯣꯏꯔꯦ꯫ ꯂꯥꯏꯒꯤ ꯅꯣꯡꯗꯝꯗꯒꯤ ꯑꯃꯨꯛꯇꯁꯨ ꯈꯠꯅꯗꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯅꯣꯡꯃꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯍꯧ ꯑꯃꯗꯒꯤ ꯑꯥ ꯌꯧꯈꯠꯅꯈꯤꯗꯨꯅ ꯇꯞ ꯇꯥꯅ ꯈꯟꯅꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯞꯅ ꯀꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯍꯅꯨꯕ, ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩ ꯅꯧꯔꯤꯉꯩ ꯃꯇꯝ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯕ ꯃꯇꯝꯗꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯛꯄ ꯑꯁꯤ ꯅꯪꯅ ꯉꯁꯤ ꯉꯥꯡꯈ꯭ꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯣꯟꯐꯝ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯉꯥꯡꯈꯤꯗ꯭ꯔꯤ꯫ ꯑꯩ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯅꯨꯕ꯫ ꯑꯩꯕꯨ ꯑꯍꯜ ꯑꯣꯏꯔꯦ, ꯆꯪꯐꯝ ꯍꯟꯐꯝ ꯂꯩꯔꯔꯣꯏ ꯈꯜꯂꯤꯕꯗꯣ, ꯃꯗꯨ ꯈꯜꯂꯤꯕꯗꯣ ꯍꯅꯨꯕ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯂꯥꯟꯒꯅꯤ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯁꯤ ꯃꯆꯤꯟꯒꯁꯨ ꯈꯨꯝꯖꯕ ꯁꯥꯔꯤ꯫ ꯅꯪ ꯑꯩꯒꯤ ꯈꯨꯠꯄꯥꯛꯁꯤꯅ ꯅꯈꯖꯥꯏꯗꯨꯗ ꯑꯣꯟꯗꯅ ꯊꯥꯎꯔꯥ? ꯃꯆꯥ ꯃꯁꯨ ꯌꯥꯎꯗꯕꯤ ꯍꯅꯨꯕꯤ, ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯑꯩꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯂꯕꯅꯦ꯫ ꯏꯆꯥ ꯌꯥꯎꯗꯕ ꯑꯁꯤꯕꯨ ꯑꯩꯅ ꯌꯥꯎꯒꯦ ꯌꯥꯎꯔꯣꯏ ꯍꯥꯏꯅ ꯌꯥꯎꯗꯕꯔꯣ? ꯃꯁꯤꯕꯨ ꯑꯩ ꯈꯛꯇꯪꯒꯤ ꯏꯔꯥꯜꯂꯣ? ꯅꯍꯥꯛꯅ ꯆꯩꯔꯤꯕ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯑꯩꯁꯨ ꯆꯪꯐꯝ ꯂꯩ꯫ ꯁꯤꯔꯒ ꯂꯥꯏꯔꯩꯕꯥꯛꯇ ꯅꯨꯡꯉꯥꯏꯅ ꯃꯈꯩ ꯆꯪꯖꯔꯒꯦ꯫ ꯂꯥꯏꯔꯩꯕꯥꯛꯇꯗꯤ ꯅꯪꯒꯨꯝꯕ ꯍꯤꯡꯆꯥꯕꯒꯁꯨ ꯎꯅꯔꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯃꯉꯛ ꯂꯩꯊꯠꯇꯨꯅ ꯍꯥꯠꯄ ꯉꯝꯕ ꯅꯪꯒ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯇꯤꯟꯅꯅ ꯑꯁꯨꯝꯅ ꯂꯩꯃꯤꯟꯅꯒꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯑꯩꯇ ꯁꯤꯖꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯄꯥꯡꯅ ꯆꯠꯈ꯭ꯔꯒ ꯍꯨ ꯆꯥꯔꯕꯗꯤ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯊꯝꯃꯤꯕ ꯍꯩꯄꯥꯜ ꯑꯗꯨꯒꯤ ꯍꯩ ꯑꯗු ꯂꯩꯇꯨꯝ ꯑꯃ ꯂꯪꯈꯠꯂꯨꯕ ꯃꯇꯝꯗ ꯑꯃꯈꯛ ꯀꯦꯜꯂꯛꯄꯣꯏꯔꯦ꯫ "ꯃꯁꯤꯒꯤ ꯍꯩ ꯄꯥꯝꯕꯤ ꯑꯁꯤꯅꯤꯀꯣ ꯃꯃꯥꯡ ꯊꯛꯇ ꯑꯩꯒꯤ ꯍꯨꯏ ꯑꯗꯨꯅ ꯆꯥꯕꯗ ꯁꯤꯈꯤꯕꯗꯣ꯫ ꯃꯁꯤꯒꯤ ꯍꯩ ꯑꯁꯦ ꯃꯁꯤ ꯃꯄꯨꯝ ꯑꯃ ꯄꯨꯟꯅ ꯂꯣꯏꯅ ꯆꯥꯊꯣꯛꯑꯒꯦꯁꯦ꯫ ꯃꯁꯤ ꯆꯥꯔꯒ ꯑꯩꯍꯥꯛꯇ ꯁꯤꯖꯈ꯭ꯔꯒꯦ"꯫ ꯃꯗꯨꯗꯒꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯩ ꯑꯗꯨ ꯃꯄꯨꯝ ꯑꯗꯨꯃ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯍꯅꯨꯕꯤ ꯑꯗꯨ ꯁꯤꯕꯒꯤ ꯃꯍꯨꯠꯇ ꯑꯁꯨꯝ ꯅꯍꯥ ꯑꯣꯏꯊꯣꯔꯛꯇꯨꯅ ꯂꯩꯁꯥꯕꯤꯗꯨꯝ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯅꯨꯕꯤ ꯑꯗු ꯃꯁꯥꯕꯨ ꯏꯉꯛ ꯉꯛꯆꯔꯝꯃꯤ꯫ ꯃꯅꯤꯡꯗꯒꯤ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯒ ꯍꯅꯨꯕꯗ ꯍꯥꯏꯔꯛꯄꯣꯏꯔꯦ: "ꯍꯥꯏ ꯍꯅꯨꯕꯧ, ꯑꯩꯗꯤ ꯁꯤꯔꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯅꯤ꯫ ꯅꯪꯅ ꯍꯨꯟꯗꯣꯛꯈꯤꯕ
ꯆꯟꯗ꯭ꯔꯁꯈꯤꯅ ꯄꯨꯔꯛꯄ ꯍꯩ ꯇꯪꯈꯥꯏ ꯑꯗꯣ ꯍꯩ ꯇꯪꯈꯥꯏꯅ ꯍꯧꯕ ꯍꯩꯄꯥꯜ ꯑꯗꯨꯒꯤ ꯍꯩ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯑꯩꯁꯦ ꯅꯍꯥ ꯑꯣꯏꯊꯣꯛꯈ꯭ꯔꯦꯅꯦꯍꯦ ꯂꯩꯁꯥꯕꯤꯗꯨꯝ ꯑꯣꯜꯂꯦ ꯅꯪꯁꯨ ꯑꯃꯨꯛꯇꯪ ꯆꯥꯗꯨꯅ ꯌꯦꯡꯉꯨ ꯅꯍꯥ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯁꯦ ꯑꯁꯨꯝꯅ ꯅꯣꯛꯅ ꯅꯣꯛꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯣꯟꯕ ꯂꯩꯁꯥꯕꯤꯗꯨꯅ ꯍꯅꯨꯕ ꯑꯗꯨꯕꯨ ꯈꯨꯖꯦꯡ ꯄꯥꯏꯗꯨꯅ ꯄꯨꯔꯒ ꯍꯩ ꯃꯈꯣꯡ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯩ ꯑꯃ ꯍꯦꯛꯂꯒ ꯄꯤꯖꯔꯝꯃꯤ ꯍꯅꯨꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯨꯅꯃꯛ ꯅꯍꯥ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯟꯊꯣꯔꯛꯇꯨꯅ ꯇꯒꯠ ꯇꯒꯠ ꯇꯦꯛꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯌꯥꯗꯤ ꯅꯤꯡꯊꯤꯖꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯇꯦꯅꯋꯥ ꯆꯟꯗ꯭ꯔꯁꯈꯤꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯄꯨꯛꯅꯤꯡꯗ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯈꯤ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯑꯗꯨ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯋꯥꯕ ꯅꯨꯡꯁꯨꯛꯅꯕꯅ ꯂꯥꯏꯃꯟ ꯑꯣꯏꯈꯤ ꯍꯧꯈꯤꯕꯗꯤ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯅꯨꯕꯤ ꯍꯅꯨꯕ ꯑꯅꯤ ꯑꯗꯣ ꯇꯦꯅꯋꯥ ꯆꯟꯗ꯭ꯔꯁꯈꯤꯒꯤ ꯊꯧꯖꯥꯜꯗꯒꯤ ꯅꯍꯥ ꯄꯥꯈꯪ ꯑꯣꯟꯗꯨꯅ ꯅꯨꯡꯉꯥꯏ ꯃꯔꯥꯡ ꯍꯧꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯄꯥꯟꯈꯤꯕ ꯑꯣꯏꯔꯦ ꯑꯁꯥꯎꯕ ꯍꯥꯏꯕꯁꯤ ꯃꯩꯒꯨꯝꯕꯅꯤ ꯍꯅꯨꯕꯒꯤ ꯑꯁꯥꯎꯕꯒꯤ ꯃꯩꯔꯤꯂꯛꯇ ꯃꯄꯨ ꯅꯤꯡꯖꯕꯤ ꯇꯦꯅꯋꯥ ꯆꯟꯗ꯭ꯔꯁꯈꯤ ꯃꯊ꯭ꯋꯥꯏ ꯊꯥꯈꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥꯋꯥꯔꯤ ꯂꯥꯏꯔ ꯃꯆꯥ ꯇꯔꯦꯠ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯅ ꯃꯆꯥ ꯇꯔꯦꯠ ꯄꯣꯛꯂꯝꯕ ꯑꯣꯏꯔꯦ ꯃꯆꯥ ꯇꯔꯦꯠ ꯑꯁꯤ ꯅꯣꯡꯃꯇ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯇꯩ ꯃꯅꯥꯎꯅ ꯃꯈꯣꯏꯕꯨ ꯎꯃꯪꯗ ꯊꯥꯗꯣꯛꯎꯔꯁꯤ ꯂꯥꯏꯕꯛꯅ ꯇꯝꯕ ꯑꯃ ꯊꯣꯛꯈ꯭ꯔꯁꯅꯨ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯃꯃꯥꯅ ꯇꯜ ꯇꯔꯦꯠ ꯍꯧꯕꯤꯔꯒ ꯄꯤꯔꯦ ꯑꯗꯨꯒ ꯃꯄꯥꯅ ꯃꯈꯣꯏꯕꯨ ꯎꯃꯪꯗ ꯎꯍꯩ ꯋꯥꯍꯩ ꯊꯤꯔꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯑꯉꯥꯡ ꯑꯇꯣꯟꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯤꯡꯉꯤ ꯃꯥꯒꯤ ꯇꯜ ꯁꯔꯨꯛ ꯑꯗꯨ ꯆꯥꯊꯣꯛꯇꯅ ꯃꯈꯣꯏꯅ ꯂꯥꯛꯄ ꯂꯝꯕꯦꯜ ꯑꯗꯨꯗ ꯃꯆꯦꯠ ꯃꯆꯦꯠ ꯊꯥꯗꯔꯝꯃꯤ ꯃꯈꯣꯏꯅ ꯆꯥꯎꯔꯕ ꯎꯃꯪ ꯑꯃꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯆꯥꯁꯤꯡꯗ ꯍꯥꯏꯔꯝꯃꯤ ꯏꯆꯥꯁꯥ ꯅꯈꯣꯏ ꯁꯤꯗ ꯂꯩꯔꯝꯃꯨ ꯈꯣꯡ ꯑꯃꯨꯛꯇ ꯑꯩ ꯍꯥꯝꯂꯨꯈꯤꯒꯦꯀꯣ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯈꯪꯗꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯄꯥ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝ ꯉꯥꯏꯕ ꯃꯇꯝꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯄꯥꯗꯤ ꯂꯥꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯑꯉꯥꯡ ꯇꯔꯦꯠ ꯑꯗꯨ ꯎꯃꯪ ꯑꯗꯨꯗ ꯂꯃꯥꯡꯅꯔꯦ ꯏꯇꯣꯟ ꯇꯣꯟꯕ ꯑꯉꯥꯡ ꯑꯗꯨꯅ ꯉꯁꯥꯏ ꯊꯥꯗꯔꯝꯕ ꯇꯟ ꯃꯆꯦꯠ ꯃꯆꯦꯠꯇꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠ ꯑꯗꯨꯅ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯁꯨ ꯃꯃꯥꯅ ꯇꯟ ꯇꯔꯦꯠ ꯍꯧꯕꯤꯔꯒ ꯃꯄꯥꯅ ꯃꯈꯣꯏꯕꯨ ꯎꯃꯪꯗ ꯄꯨꯔꯛꯂꯝꯃꯤ ꯑꯇꯣꯟꯕ ꯑꯗꯨꯗꯤ ꯍꯥꯟꯅꯒꯨꯝꯅ ꯂꯝꯕꯤꯗ ꯇꯟ ꯃꯆꯦꯠ ꯃꯆꯦꯠ ꯊꯥꯗꯔꯝꯕ ꯑꯣꯏꯔꯦ ꯎꯃꯪ ꯃꯌꯥꯏ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯄꯥ ꯑꯗꯨ ꯑꯃꯨꯛ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯑꯉꯥꯡ ꯑꯇꯣꯝꯕꯅ ꯊꯥꯗꯔꯝꯕ ꯇꯜ ꯃꯆꯦꯠꯁꯤꯡ ꯑꯗꯨ ꯑꯃ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯂꯃꯥꯡꯅꯔꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯝꯕꯤ ꯈꯪꯗ꯭ꯔꯗꯨꯅ ꯎꯃꯪꯒꯤ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯥꯞꯄꯗ ꯃꯩꯉꯥꯜ ꯑꯃ ꯎꯔꯦ ꯃꯩꯉꯥꯜ ꯑꯗꯨ ꯇꯝꯅ ꯃꯈꯣꯏ ꯇꯔꯦꯠ ꯄꯔꯞ ꯄꯔꯞ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯍꯣ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ngasi numidang asimatang aikhoi yum asida khara lekjage asi hairabada manungdegi nupigi khonjel amana asumna khumlaklami le o yani chango chango asi haina hairakpadigi machin manaw taret adu imung aduda changlakle makhoina hipnanaba thaurang tawringai aduda manungda leirambi nupi aduna saungi phurit ama lisinbada masa adu wangkhallakle aduga mafam adudagi paithokre imung aduda hingchabigi macha taret amasu tumlammi makhoi taret adu makokta luhup amamam uppi machin manaw taret ki iton tonba adudi ngasai imungda hek changlakpadagi koyeng yengduna lairaklammi makhoi taret su hingchabigi macha singna hipliba manak aduda hiple machin manaw taruk adudi koina lamsang lakpadagi waman khiduna hek tabaga tumthakre atomba adudi tumba yadre imung dugi kachin koya asum yenglakpa matamda
mi sagi saru sayang ngaktana taduna leibadu uruba matamda makhoina leiriba yum asi hingchabigi yumni haiba mahakna khangaklami mana haugatlaga tumduna leiriba hingchabi macha singi makoktagi luhup taret adubu lauthoklaga makhoi machin manaw taret ki makokta upsille aduga mahaksu changduna hipkhre asumna ngaihak leiraga hingchabi adu ngarang ngarang ngangladuna pairaklammi sawun gi phurit adu lauthoklaga phaklangda yansille aduga tumliba makhoi gi makokta marare luhup uptaba makhoi taret adu amamamta oina mangak methatlaga hatokle aduga puthokre ngaihak leiraga magi tumphamda changduna hingchabi adu ningaidana tumkhre tumthakhiba ikui kuidana nakhokpagi makhol tare tanja asida manaw iton tonba aduna mayamba taru adubu lona hawdoklaga asumna hairammi yamba sa se hogotlo mitpanglo se mafam asida aikhoi panthana leiba yadre masi hingchabigi yumni aikhoi khudong thiba thoklagani aduna aikhoi lona chelhorasi madudagi di makhoi loina haugatlaga imung adudagi mapal thoraklami manaw nupa atonba aduna hingchabigi saungi phurit adu paireduna puthoraklaga mapanda lisille phurit adu hek lisinbaga masa adu khangwang wang khalaklami phurit adugi mitrangi pambaina mayamba tarukpu irai laina arapa ching amada puraklami asumna talak asida hingchabi adusu mikap tholaklammi mahakna asum yenglakpa matamda ngasai mana hatluriba sing adu atopa amata natte macha ngaktani haibadu mahakna khanglakpada yamna sauraduna hanna yenglakpa matamda atopa angang taret adudi leiramdre madudagidi mahakna thinthadana makhoi taretna chatkhiba maikei adomda tanaraklami phurit adusu leitrabanina hena yangna chatpasu ngamdraboire machin manaw taretna chingdol ama kakhalakpada hingchabina makhoibu tanarakpadu ure nungjaw leiba maphamda lumduna leire hingchabina yokshilактuna chingdu kakhalakpagi aduwaida ngasidi nakhoi loina aina charagani do nakhoina sieni sielabada kayam sangna chinba ngamgani do hatlage do nakhoida asumna atomba aduna laurakpada machin manaw mayamsing aduna nung thadaduna hingchabi adubu hatle nung masi ningkhairakle hingchabigi asiba hakchang adu chingkhongda tahore madudagidi hingchabi hatlaba matungda machin manaw taret adu mitrangi phuritki pambaina awang pangna laktuna konung amada thunglare konung aduda leiramba ningthau aduga wari watai sanabada makhoina hingchabi halamle tabada ningthau adudi haraubagi ngamkhai leikhidre maramdi hingchabi aduda magi leibaki mioi amamam numit khudingi chakthak hulambani madudagi ningthau aduna harau mankhiduna magi leibak tangkhai ama machin manaw tareta piduna mana mathum kaya ama phanghanduna nungaina palhankhi madugi matungda makhoina mamaga mapaga laururaga nungaina leiminakhi poklabadi kanablai lauksing leiba amana tara sogatpa ngami hainabagum lauksing leiba manaw iton tonbagi mapandagi mama mapa machin manaw loinamak yamna nungaina pankhirami matang asida ngasigi phungawari singasi loisenjari phungawari singasi pathoksakiba matamda wahi wata soikhilan khiba yaurbasu tabiriba khwai khibikna chauna ngakpigani matung tarapada hena nungai nungairaba wari kayama mayamgidamakta puduna lakpa ngamba oijage mayam pumnamakpu hanna hanna thagatpa phongdoksari